मरुएबी ई पाउसिंग मणिपुर टॉप चैनल की मैकेदगी म्याम थमजरी अहानबदा कोंथौजम केंद्र की सिंखोंदा लकोल क्या कुमसिसु लौ पानबा यारोइदरा सिंगनरे सीपीआई पन पाउसीदी लखुसरगा कोंथौजम केंद्र की सिंखोंदा लेबा लकोल क्या कुमसिसु लौ पानबा यारोइदरा हाइबगी सिंगनबा लेरे हाइना कम्युनिस्ट पार्टी ऑफ इंडिया सीपीआई मणिपुर स्टेट काउंसिल की सिरोल अमन हाइरी सीपीआई कोंथौजम लोकल काउंसिल की लोकल सेक्रेटरी डॉक्टर केस थोइबना थादोरकपा सिरोल अमन हाइ कोंथौजम केंद्र की लोइजिंग सिंह सिंखोंग लकोल क्या मणिपुर की कांगलुक की इरांग मरम होइदना कुमजा इं लिसिंग अनिगा कुनगोमदोइद लौ पानबा याखिदबगुम कुमसी चयेसिदसु लौ पानबा याररोइद्रा हाइबगी सिंगनबा केंद्र सिगी लौमी सिंगने फावरे ममांग चयगी मे अहुमदगी कुकी मिलिटेंट्स तंपाकी खुल क्या लांदारक्तुना सिंखोंग सिंयादा ताबा मणिपुर की खुल क्या की मियाम अवाब नंगदुना लाखि युम लिसिंग क्या मई थादोखिबा मियोइसा कया असी अना यावखिबना कोंथौजम केंद्र की मनिंग थंगमद लैरिबा सिंगना पोमसी कुकी सिंगना खुंदाबदगी केंद्र सिगी लौमी क्या लौ उब संगनबा होनबदा अपन बोइखि मरम अदुदगी हौखिबा सहीदगी मोनसुम सीजन की खरीफ लौरोकी मतमदा लौ परिसा क्या लौ पानबा याखिदि हौखिबा सहीदा लेंगाकना ngaksenगनि हायरबसु अपन क्या लेबना ngaksenबगी थबकसिंग माइ पाक्तबना लकोल खरदि अदुमक लौ पानबा ngमखिदि सिंखोंग अमसुम सिंगथक्ता लेबा सेंट्रल फोर्स कयानसु सिंयादा लौ सुबा चटलुबा सिंबु हेक तानथोरकपगी थाउदोक लेखिबना लौ पानबा ngमहंदबगी मरम ओइकि लोइनना लोइजिंग अमदि कोनु सिंगसांगदगी तारकलिबा तोरेल अमसुम लोकसिंगदा संगदुना इथाई थिंबा संगबी खुदोंग थिबा लेखि मदुदसु नतना लाइंगाकना पानबा याद्रबा लबुकसिंगी कंपेंसेशन पीगनी हाइबदसु अयामा लौमीसिंगना फंगखिदि कुमसीसु ममांग सहीदा थोखबगुम लौ पानबा यादबगी अवाबा मयुकनगनी हाइबसी सीपीआई की थाजबनी काउंसिलर्सगी मिहुतसिंगना थिजुन हुमजिनदुना तोंगान तुवान मखुलसिंगी थौमीसिंग उनरुबदा खुदोंग थिबा नंगलबा फिबमसी उरखिबनी कांगमोंग मैसना मनिंगदा सेंथरगलिबा कांगमोंग लैमखोंग तुरेल की मरु ओइरिबा वारोइसिंग मना असि खुलसिगी लौमी अमतना सिंखोंगना संगबा ngamdrabani कांगमोंग लंगोलजा मनिंगी उथोकपोकपी लकोल इनिंगथौ कांगबा खुबमगी नागयेट की लकोल सिंग सना थोंगमानबी लोकतगी इसिंग चाबा लबुक सिंग सेम साबा ngamdabagi फिबमदा लेरि असम राइफल्स की असौबा केम लैरिबा सिगी मखा थांगबा सेंथरगलिबा सजिरोक तुरेल की सिंगनुंग संगलगा थिंगेल असौबा दाम हौखिबा मेगी अरोइबा सयोल इसिंग इसाउदगी काइख्रे अदुबु लौ उबु यारबा मतमसिदा थिंगलुबगी फिबम लैथ्रि मरम क्या सिदगी लकोल सिंग असि लौ पानबा ngamlaroi मरम क्या असि लैबना सिंखोंगदा मणिपुर लेंगान स्टेट फोर्स मतिक चाना ngakhlaga लौ उबा इसिंग इथैसिंग सेम याहननबा थबक पैखकदबनि खोंथौजम केंद्र की मिहुत अमा लैरबदी मियामगी तौफम तोकपा थबक पैखलो हाइना सुसिरोल सिना फोंदोरकली अतोपा पावमना जेरिबम मौसागी पुनसिदा हंजिलकनबा लैंगा की पुनिंग सिंगसिलकली जेरिबम डिस्ट्रिक्ट हौजिक लैरिबे इरांग असिना मरम ओइरगा डिस्ट्रिक्ट असigi सेल थुंगी फिबम चाउना अकाइबा फिरे इरांग असिना मरम ओइरगा डिस्ट्रिक्ट असigi जेरि कैथेल यावना मरुएबा कैथेल सिंग थोंग हांगबा ललोन इतिक तौबा मसु मियामना कैथेल काबिगी चांग यामना नेमले मसी मपुंग ओइना नेशनल हाईवे 38 गाड़ी सतक ngamlaktaba masum खोंगसांग रेलवे सर्विस लेबखिबा असिनसु असौबा मरम अमा ओइरि लैंगा मसुमरी लैनबसिंगना सबसाबा मियेंग संगदुन अथुबर जेरिबमदा मौसागी पुनसिदा हंजिलंगनबा थबक पैखतपिनबा मियामदा लैंगा के पुनिंग सिंगसिलकली हाइनसु पाउसिदा फली अतोपा पावमना प्लास्टिक वेस्ट कलेक्शन अमदि मैनेजमेंट की मतंगना ट्रेनिंग प्रोग्राम पांगथोखरे प्लास्टिक वेस्ट कलेक्शन एंड मैनेजमेंट की मतंगना नोमुगी ओइबा ट्रेनिंग प्रोग्राम अमा इंडियन रेड क्रॉस सोसाइटी IRCS मणिपुर स्टेट ब्रांच अमदि CCDU PHED मणिपुर कुसमनना MG एवेन्यू द लैबा IRCS मणिपुर स्टेट ब्रांच ऑफिस द पांगथोखरे हौदोकपगी थोरमदा IRCS मणिपुर स्टेट ब्रांच की चेयरमैन नरेंद्र निंगोंबम स्वास्थ्य भारत मिशन PHED मणिपुर की स्टेट कोऑर्डिनेटर कम स्टेट नोडल ऑफिसर RK सोमियोन स्टेट कंसल्टेंट्स बिस्केन अथोइबा मिथुंगलेन सिंग अमदि वोंगांग लोइसिंग ओइना सरुक याखि थौरमगा मदि लैना नरेंद्र निंगोंबमना फोंदोखिबदा अखोइना नोंगमदा सिजनरीबा प्लास्टिक की पोलम सिंग जि सिजनबा लोइबगा माफम सादना लांथोकपना मौसागी फिबमना चाउना अकाइबा तोगली पात तुरेल सिंग मफम क्या प्लास्टिक की पोलम सिंग लंगसिनबना इन्वायरमेंट काइहनबदा नतना मियोइबा इखोइद चाउना सेथिंग पिरि असिगुम्बा
पोटलम कया तासिन खोमजिनदुना रिसाइकल तौदुना सिजनबना इन्वायरमेंट सोअनदबगा लोइदना अखोइगी सेंथोक लंबीदसु कानहनगनी मरम असिना प्लास्टिक की पोटलमसिंग साइथोखंदना कानब लंबी रोमना सिजननबा होनमिना सेहबु वाफम थमकी थौरम अदुदा प्लास्टिक की पोटलमसिंग लैतेंग ओइना नत्रगना रिसाइकल तौदुना नौना सिजनब यानबा मदि सिजनब लोइरब प्लास्टिक की पोटलमसिंग मंगंदनबगी मतंगदा सरुक याखिबसिंगदा उत्तुना खनखि ngasi ki thawra madu senapati thawbal kaksing bisnupur imphal east imphal west ki indian red cross society ki volunteer sing su saruk yakhi atopa pawmana com tribe organization valley ki executive member sing khankhre com tribe organization valley ki mifum ama phamduna executive member sing khankhre haina organization sina thadorak pa chirolamana hairi organization asi ki information and publicity secretary ke david com thadorak pa chirolamana hai Laothokhiba June Session Taraga Mangagi Ayukpung Tara Tapamatam Sangai Pro Com Kulda Kaksing Montaki MZ Mangte Komna Mayatang Lauduna Mipam Ama Punki Mipamasina Kumna Kanarabamatun Warep Singloki An Warepta Mipamasina Com Trap Organization Beligi Executive Member Kara Yetna Balatana Kanki Kankraba members in Aduri Sangai Pro Digi MC Com Kaksing Montaki MK Com Nungsaidigi S Akim Com Purum Likli dagi Romeo Libon Isum kom dagi Tihaupu kom Purum Kolen dagi ke David Amadi Sinam kom dagi ti Barpu kom ni Anisuba warep ta khallaba executive member singasina makhatana general body meeting ama kaunaba en haupu kombu convener oina khalle hainasu lepna khiyari Atopa pawmana Lal gi ahan ba mapo kumon pangthokre Thawbal district ki lesang them de labor club organization association ama sumaira paibe loop singi constituents body ama oriba lesang them apun malup Lal sapong lakhibi ki sahi ama pharak pagi ahan ba kumon amadi tuan ba lam singna mithoi mihelaba singbu oktuna pongning thogat pagi thorom ama ngarang lesang them ima lairembi sanglen gi community hall pangthokre thawram madu khangabo kendra gi MLA Okram Sujukumar na athoba mithung Lal gi president retired DI ZEO Zone 3 Thawbal Haikruism Priyo Kumar na Thoramapu Thawdam Laisangthem High School gi retired headmaster Thonga Mangi Laisangthem Apun Mamaira Pai Bilup ki president Haikruism Ongbi Thoinu Laisangthem Apun Mamaira Pai Bilup ki convener Nongthomam Ongbi Bezenti amadi Lamdamadong gi local leader kya su akhanaba mithung len sing oina saryaki Thawramadu gi saruka moina saliba sahi English ngani ga kunga mari asida Laisangthem Gram Panchayat ki manungda leiba class 10 ki mahiroi yangkhai ki nithoi class 10 ki mahiroi kunthraga mathoi PhD award phonlakraba masum tuan ba sport ki lamda gold medal phonlakraba sanaroi singda mana piduna pungni thorki loinana lamda madom gi khwaidi gi ahal oiraba nupa amadi nupi amamamda sol amamam khudol tamdun ikai khuna busukhi Thawramga mari lendana MLA Sujakumar na hakibida laiba ki oina thoklibi irang asina maram oiduna Sarak sahing nariba waraba matam asida Laisangthem khul manungda miyam amat oina punsinduna lal semba amadi oirakgiba phiba masida tungi yumbi oiriba mahairoi singi career manghanba yadi makhoi pungning thawat kadabani haina tuan ba lamsingda mithoi mihelaba singba pungning thogat paibasi maram saba mani thakali haikena pau sina makhatana phungdorakli Amaramdana Kekru Yeri Club ki sanglen sangakre Thawbal district ki Yeri Pok Kekru makale kai de lebe Kekru Yeri Club Yeri Pok ki nauna saba sanglen ama ngarang asamba thoram ama galoinana club asigi president Puyam Tikian sangaduna miyam na kusanakre club ki sanglen sangabadu ga mari leinana president Tikian club asina miyam gi damak pangthokadori bu yep thawrang kayabu singthara dun hai matam kuina dagi club asigi yang Sanglen ama laiba haibasi club siki members sing amadi laikai miyamgi manglan oiduna lakpani adubu ngarang yefaraba numina sida mapuna thousal bibadagi sanglen asi sangaba ngambani hairi thawramadu da club ki vice president Thangjam Sandip secretary Longjam Dizen assistant secretary Longjam Bobisan publicity secretary Longjam Sangkina singba maru oiba members sing su sarak yakhi makasa tharakpu oina panampauksi ki editorial ma'am na thamjagi thabak oina pangthokpa Nonggaobina Nongdol lika ngaibagu ngainari Narendra Modi gi ahum suba NDA gi lengak su lakle tha ani ahum gi manungda Manipur da sahi ama helaba irang as loisilagani haiba state asigi CM Biren gi wapham asima
lamdam asigi miyamna taramna okpham thoi haina khali adubu manipur miyam gi penadraba hawkiba thaudok sing adugi khallubada CM gi wapham asi kadai phobu yamna lamdam asigi miyamna thajaram khigedagi haiba go hangadudi hangngai oibugum tawri maramdi thoklibi irang asi tha tarang humdu helakle haina manipur gi miyamna tattana lauduna leiringai gi serakta state asigi CM bu lamdam asigi miyamna tarano okpham thokpa warol sing India gi miyam khangna lauthorakpa sina maram oiraga CM na Laothokhiba wapham sing thabak oina pangthokpa manipur gi miyam gi mitta udriba makhaidi thajaram gadaba mandrabasu thenglabasu thengna handaki ikai khumnaraba manipur gi minister Nonggaobina Birena tha ani hungi manungda soidana thoklibi irang asi loisinba ngamnaba khona haningbagi wakhaldi lamdam asigi miyamna soidana khalamgani haibasi punamakna khangnarabani haibige nakalamoromda Manipur gi law and order ngaknaba home minister gi pauktak matungina state asigi mafam yangkhai gi mangada CAPF company yangkhai thamnaba prefabricated structure sing sagatpa hori haidibasina thabak oina pangthokpada patam kyamuk sangkhigedagi haibadudi ngasigi lamdam asigi miyamna khangnadrabasu India lengaknabu tauge haina khallaga tawrabadabu kayam kuine sanggadagi miyamna khannarangani khali adubu manipur tha tara humdu helabi irang asina hakthengna sogalaba miyoi lising kayamuk amadi nakoinna sogalaba miyoi la kayamuk ki thamoidadi kaidangoi loigani khangdaba state asigi lan asi athupa matamni state lenga amadi central lenga na lakshalaga mausai goiba tangdu leitapa punsida hanjilakpa pamnaramgani hawkiba kumja english ngani kungo humdagi megi saset ahumdagi forup kunthra gi matakta awaba saitheng piraktuna lakpana maram oiraga ngasigi state amadi center gi lengak state asigi hauzik oiriba phiba masibu mamutana khanglaga lan asina hakthengna sogalaba miyoi lising kayana masa masa gi lauri yumpham singda hanjin hanba ngamnaba honabiba ngairak patha tara humdu helaklabani habesi khangwi bigi matang thengmallabani hana lamdam asigi miyamna khanaduna rairi amabu oiro akaknaba matam amadi tha kharaga manipur thoklibi irang asi tha ani hungi manungda loisilagani hairaklibi state asigi CM Biren gi wapham asi mamang sai amadi tha kayada amukta haikidribra khali adubo handak mangna thajaba magi makhada India gi miyamna thamlagliba warol asi thabak oina pangthokpado lamdam asigi miyamna Nonggaobi kauba lamlaki sekla amana nongdon gi likla ngaibugumna ngainaribani haibisi khangna CM na haidokhiba wapham thabak oina soidana pangthokpa oikani maramaduna ngasigi manipur gi miyamna tha tarawmdu helabi irang tha ani hungi manungda loisilagani khanbada harawnaramgani khangna ngasigi state asigi CM gi wapham miyam gi ihul khangna thabak oina pangthorokpa ngaimina si haiba panam pauksig editorial miyam special content moine thamjari duga haujiko nadi miyam pauks matang asi lusinjiragi miyam puna no update ngamina si